ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Indo-Myanmar Sangai Business Summit Pangthokre Act as Policy Manipurna hena kanaba lahunaba honari haina Chief Minister N Biren haikre Drug ki case ka mari lainana Manipur da ahanba oina miyoi ama court na marai leire haina ngasi lauthokre amasong Churachandpur district ta sasan kaya halam khraba matung den Fallis ki kitna panung da su nganu humfurom halam badage lamdam adong mi miyam mi painare Kurumjeri ISTV ki nungthil ki pau meeting tabiri baseng taram nokcheri hoje pau sanon pizari Indo-Myanmar Sangai Business Summit lisengani taranipal ngasi chingmairong da leiba classic grande da pangthokre Act as Policy Manipur na hena kanaba lahuna ba honari haina Chief Minister N Biren haikre Act as Policy Committee of Manipur amasong Business Excellence Group Manipur na sinduna pangthokiba summit adugi hawdokpagi thoramda Chief Minister N Biren Saigang region ki Chief Minister Dr. Yin Nyang Saigang Security and Border Affairs ke Minister Tan Tun Owang, Social Welfare Minister Jovin, Act as Policy Manipur ki convener R.K. Sivachandra, Business Excellence Group ki President N. Gitaranjan Sharma yauna delegate ke ana sarukya ke. Chief Minister N. Birena makhatana haikibada Act as Policy ki damakta more the integrated checkpost hangdokle state ki committee semduna Myanmar ga Manipur ga hena afaba mari thamduna policy asi mai pakhan bagal loinana Manipur na hena kana ba lahona ba hotnare. Business community singna punna thabak tawduna masigi khudung chaba lahungna bahot na minasi community ama anina makhoi gi kana ba yengduna apan ba pirakpa lengang na chapcha na thengna gani haike Manipur na bahap ta damam ko lay akhoi sida disturb tawre na Mizoram da puda gi tawe akhoi gi sida tawda port Assam da office hanga ga Assam da Gateway of India ne Guwahati da office link kre sigi mayam se akhoi gi nan issue da issue wena tawra dum sagal ga leine ta seng ba issue gi future akhoi future se kai lege bo sigi position sigi aina da khanar sai Sushma Swaraj ji ga khanai gateway di akhoi da ni gateway ki advantage na Assam da loina piraga building adu sabagi office sabagi adu sabagi tawle al Mizoram nom da lambi hang da gi tawle kari no akhoi kitang bhap ta mai bam sange voice khra thopiro leiba business community mayam voice kitang thopio ai gi soi den leira ga di yaro akhoi future akhoi je mi khran na group khran na chingning with the poor kind of future wapam rang khangan de bodo ta hologum se huji mayam voice piba matam yore kana kom na ban blockade ro kan open thopiro Mahakta makha taraduna Myanmar gi guest house ama Manipur da sananaba lengak na lampiragane Act as Policy gi more da gateway oibuga loinana Churachandpur gi behangda ani suba gateway sengat pahore haike to more lambi widening 4 lane yosi lane acquisition kai ya ambalore except one area kanu gi natna de yosi 4 lane roi gona bagi yosi thaba horo ban blockade to bo ero adagi landslide to bo ero chingning hai bo ero kari ero koina thau gi yang wa badu at least ministry no siksi on no prime minister aina ai koi se land lock ni yar ga de thau si pipe ta bu biro oina to budu sin mo yosi survey ho Myanmar singi guest house ki type ma khoi na sida sabi daga state government khoi madu gi land provide tor ga aduga khoi gai ta na raga government gi share na kadai bok dog bai business community gi na kadai bok share to bai even sagang gi chamber of commerce mo sho khoi involved to holaga join di adu ma sabi daga di relationship su fagat kani adagi moi hena la pujo hena aduna lam du de khoi government bi ga Thoramadu da saruk yakiba Act as Policy ki convener Sivachandrana ahen ba investor khara tha khara gi manung da invest tahanduna leibak ani gi marakta hena afaba mari purakna ba hona gani hairi Saigang Chief Minister Min Nyang na Act as Policy na leibak economy fagarhan ba amasung Myanmar da su job facility hengathan ba shungamle Sangai festival na Manipur amasung Myanmar gi marakta nushi chana ba amasung chawkhat lambi da punna chatmi na ba ngamlagani haike Myanmar and India citizens can transit more conveniently at the Mumbai border and travel between our countries to experience each other's cultures. Many pilgrims from Myanmar go to Bodh Gaya every year by air. Now, they can organize their pilgrimage tour by land. I also want to see more people from India visiting Myanmar historic and religious place in the Gai region. I believe that tourism and all business it brings can play an immediate and vital role in helping our two regions flourish. It will boost the economy and create job opportunity
for people in our region. It's also allowed us to unify our efforts and promote our most beautiful places, our natural resources, our heritage, culture, and our religious choosing. Drug ki case ka mari lainana Manipur da ahanba oina miyoi ama court na mara leire haina ngasi lauthokre. Lisingani anida heroin number 4 kg amaga konana fakiba mari lainana miyoi edu special fast track court and the PS na mara leire haina lauthokra ba miyoi adu thasigi tang kuntra da mangonda pigedaba cherak adu lauthokani hairi panbayai. Manipur da tongan ba drug ki case ka mari lainana fakiba kaya matam sangna makoi gi mathakta mara leire haina cherak pidana lakhibani. Handakta Churachandpur district ki mafam kaya da angak pamong da sasan kaya hatlambagi mi painari ngai cherakta Imphal East district ki manung chanba basi khong kitna panung da haukiba ahingda nganu humfurom hatlamle Thokdok thokpam dagi fangba pauda kitna panung da leba thokchom ratan ko bomioi amage nganu humudra mangarom loibada ngasi ayok angan bada nganu mayam siduna leram khibane Siram leba nganu singadugi manung da kharadi mabuk Hogaiduna charambagi fibam thengnaki atopa nganu singaduna sa gumbana chikhibagi dakfam tai nganu makon adudagi akoibada sagi khongul taramki khongul sing adu inchi ahum rongi diameter oiba maramna huidagi hena chauba sa oigani thajanare hiramasigi matangda mari leinaba singna thubada thigatuna miyamda khanghandrabadi lamdamdugi miyamna yumda loinaba sa sansolakadra haiduna mi painaba kokhanba ngamloidore Nganu farm tauba thokchom ratna fongdorakpada mahaki nganu singadu ngasi ayu anganbada makonda leiramde haina thirubada farm dugi mamang thangbada leiba lobuk amade khongbanda siraga leirambani nganu singaduna siramliba fibam aduna akoibada leiba miyam mi painare mari leinaba department gi miyoi singna thubada thigat piraga kari maramdagi sibano haibadu miyamda khangandrabadi mi paiba kokhan bangamloi sanga loiduna imung pujaba miyoi kaya fibam asina awaba tahanbagi mongda leire haike nganu si udop sita aina kai chakra gen jeng kanda hurang gi ba yawbra kopra jeng kan sida nganu amani ta leram andai di aina andi jum da kowi andai di kawr kanda tum jeng kan ai di wa kumma ga mari jeng kan sida tar ga leram nganu si huram bana sagi hui ka pura ka la ga hudum hura la ga su to bra kan ai wakhanda am negative oi ba ma aina low dai jum jeng kan aso si ta leram cha thu no ai gi nganu si pulom na 75 Webneba. Hoji aina pangisi 35 khotne pangisi. Ja hoji mana to si mana mathunda siktapa adagi masasi da makul da amama dum leiba. Da sune hoji leiba magi leiram mi pose. Myanmar amadi Manipur gi marakta chathok chasin nungaitana leiramba adu traveling agency ani khutsamnaduna miyam gi awaba kokhanna ba hotnari Ngasi Myanmar gi Mizima Tradition Yangon amadi Indo-Myan Journeys Khashia Tours Private Limited ani gi marakta ahan ba chatkadaba khongchat lamthakre kaisam patlai ba Indo-Myan Journeys Khashia Tours Private Limited ki office tagi lamthabagi tharamadu pangthokibani tharamadu da Mizima Trading Yangon Myanmar gi Managing Director So Min Indo-Myan Journeys Khashia Tours Private Limited ki Managing Director Pukrambam Aristotle amadi Act as Policy Committee Manipur gi Convener RK Sivachandrana sarukyakhe RK Sivachandrana Tour Company asina Myanmar chatningba miyoi singi visa tanaba leifam chafam amadi chathok chasingi gari sing sin langani Mizima Trading Yangona tamu yorba matungda lamkoiba singa du puduna chatkani masina leibak ani gi marakta hena afabamari purakpada mateng oibada natana Manipur gi tourism chakol hanbada su hena mateng pangani Manipur gi economy chakol hanbada tourism sector na chobat thodang logani haina panari basi thabak oina pangthokna ba changchin ba hore haina loba yare haike अखोई मणिपुर की ओइना ख्वाइदगी अतोप स्टेट ता योलबा याबसे टूरिज्म नतना तै लाइते अखोई की लोकटाक लेक कैबुल लमजाव उखरुल सिगी मथकता मु साउथ ईस्ट एशिया दा लैंड रूट न चटके हाइबसिदी मणिपुर फाउदना म्यांमार फाउदना चटपा यादमनिना सो दिस इज ओनली द वायबल प्रोजेक्ट एंड prospect for the people of Manipur. Mizima Training Managing Director So Minna Manipur amasung Myanmar gi marakta achitpa mari leine haiba miyamna khangi leibak ashigi miyam sing changthok chasin yadana leiram khiba adu agency ani asina mateng oiduna miyam samna halagani masna leibak ani gi marakta leinaba mari hena fagalhan badanatana leibak ani gi miyam gi marakta leinari ba mari chachilhan badasu mateng oigani haike Same thing, we people in Myanmar also will like to come and see different places in Manipur because we are not only neighbors but we are also relatives, brothers and sisters. So let's visit each other and understand more and more and strengthen friendship and fraternity.
Manipur kidney naraba lairaba imung kaya da chobo chething ama pire layeng se laitabadagi awaba khudong chadaba kaya mayoknare hiramas the report ama Masagi sahi kun khata ngairiba Albert Thangjam angang oiringaidagi hauna lairik laisuda thawai yauna asauba asa amaga loinana hauji haujuk DM college ta economics ta 5th semester tamliba mahiroi amane handak chahi gi me thada mahaki kidney animak fail oire haina detect tawrakpadagi wakhal asuk chauna asa wangna leijaramba mahiroi ase haujuk phamungda taduna leiri Albert Thangjam Mantri Pukri Lamlongai Mayai Lekai da Leiba Thangjam Santibala Amadi Thangjam Bobogi Masanupa Ahne Albert ki apokpa Thangjam Bobo haukiba sahi taramuki mamangdagi diabetes na nabadagi mamit animak seng na uraktabana apokpi mamane imungi bar pumba puraga lakngai chairak sida Albert ki anaba na maram oiraga hanadagi waraga laklaba mamada hen chawba polum amamu nansille lak mapan taradi sangani haireba adu haibani lang mapan taraji ai sana dona ro oiraga ne ba sangani haise lupa ikuta lupa sama bo pai da ba mi ne haba yam adu kemti imana upai tawraga ai kitni jang tadi sinbiyo kai guman nangna sinbi taraga di ai hayang aina chillaga farakanda migi madan toli pa miyam ji ma ai singe nang yumpham ji yon thok piyo aduga ai am nuksina yamna ai wana honarak pani aduna nang imagi laman singam dana di nang kanu tawbo yaroi nang singam goi ni chakan ngani haidan haraga huji se naji rimsta ma ima ai yara roye doctor di ko bi oi manang laman ai singam dana ai sat tawre ada ma yon da ko laga ma ji yam nala gappe ba na ji khang ba chaina ji pu ngamak tadana ma ji ko ai like tam tharaga makha ayong tam tharaga government gi thafak natraga su mekta UPSC exam su thaning ba ai di mayam gi seba tawning ba itare yamna imung ji yamna wabani na toina donor ma leiraga su imam na donor oiraga su sininga ga su paisa laitabani na sinba ngamdabani na mayamna mateng tawbiraga mayamgi seba amadi imagi seba tawu panganbiu sikatani na hajani kano siangi kase kandi kanai mating di si yamna woi leitabana ba khoidati ko sina loina ba kona badina ta ba men ba thungbadi kasina di woi ba yada ba aina ngasi thabak si heksu auda ba ai imje zara hen dai ni ba habidi kai no da isa gi taksu ka poi dai ni guri ju chaw dai habidi aina ngasi talo ga ngasi no mai sing kiji le ga sa phane ba isi Dr. Singna anaba ase athubo matamda transplant tawnanaba advice tawraklabasu masida sangadaba senpham puthoknaba leitabana kanagumbe pukchel charuba singna mateng tawbiraklabadi machagi punsi kanba ngamgani haina asa tahori matam gi laingakna asigumlaba awa ana taruba singi mateng oinanaba haiduna scheme kaya ma paikhatle adubu noma gi laina tinagi masingsu hengalakpana miyamna awaba mayoknabagi changsu noma gi hengalakli video journalist aboy galoina na paudam jari barina nomaithem ISTV news Mantri Pukri Lions Club of Imphal Global Nasinduna Andro Public Health Center that Lemna Langbagi Camtama Pangthokre. Tharamadu the Lions Club of Imphal Global gi Marilina Miyoi kya yauna Dr. Ramadi nurse kya na sarukya ke Miyoi kaya layang bagaloina na hidak lang takkarasu lemna piki. Paugi marak thatna atima breakma. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi uchu sengaktaba hakjang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiyu. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now.
Benashia Coaching Center, the best and the only trusted coaching center in Imphal. Benashia Coaching Center gi oja singna aina exam gi sim saba matam da yamna mating pangbiki aduga PCC dagi aina phangaki study material regular mock test suggestion na chingba sing yamna chanaki SSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu Miyam gi chathok chasinda khudong chanaba matamga chunaraba GPS tracking facilities yauraba mamal su yamna honglaba cab service ama hangdokchari Manipur cab service hariba cab service asi 24/7 oigani download tawyu Manipur cab service Sangai festival ga mari leinana 50% discount su thumjari call tawirakpa yagani 180034538838 Unique Education, the first CBSE and the ICSE coaching center at Imphal. 2 months revision from 22nd November 2018 for CBSE class 10 and the class 12 science. 32 students per class. Girls hostel in the Sam Block van service. Unique Education, Tega Road, Konjeng Hazari Lekai, opposite Sangai Express. W Square Face Bar, an all-in-one face wash that contains a natural whitening agent, an anti-aging system, and helps fight pigmentation. W Square. Why wait? Preventive cosmetology now in India. I am the starter. We work it together. I am the adventure. When we chase it together. I am the after party. When we rock it together. Styles, but it's stylish only when we live it together. The next gen Maruti Suzuki Ertiga. Move together in style. L Sweets and Savoursky ahaw atumna adongi special occasion gi mathel ama oihenbiu. Nauna luhonggadoriba couple singi customized hazinpoki package amadi wedding cakes phangbiragani. L Sweets and Savouries Kesampa Junction near Kongnafam office opposite Sisipur parking. Manipur Sangai Festival 2018 Manipur tourism industry saukhat nabagi pandamda sei khudingi pangthoktuna lakpa Manipur Sangai Festival lakliba November gi tang 13 dagi 13 phaba Manipur gi tongan tongan ba mafam sing hatta kangjibung khomalampak lamboi khonangkhong leibulamjau mauna chingba mafam khudingda makhal mathel gi nungai raba thorum singaloina na pangthok saragani naharol ahlol punna nungai minaba yaraba adventure sports amadi tour program kaya galoina na pangthok sariba festival asida mipum khudingmona saruk yabiu Hangbiragani 6 lakh yum Manipur Sangai Festival lisingani taraga nipangi hapta kangzaibungda hangliba Panchoibi Construction Private Limited ngasi maglengsin biraktuna live demonstration yengbaga loinena spot booking da lupalishin kuntra gi discount su lobiho amasung fangbiragani housing loan da 2.67 lakh fawagi subsidy akupa marol gi damang ngasi maglengsin birau Manipur Sangai Festival hapta kangzaibungda hangzariba Panchoibi Housing Finance Company Limited contact number 8118942831 Break matunda taramnok chiriz makhataba pau. Manipur University de Labor Center for Myanmar Studies ki tha tarani thugi diploma course ki manung chenanga se Maite Council Moragi Conference Hall field work pangthokre. Tharomadu the course asigi coordinator Dr. N. Jiten Fongdo khibada Myanmar loan asi ngang ba khakta natana ibasu kayam hairabagi haibadu yengba lakpani act as policy lakpana maram oiraga loan asi khangdaba yadaba ma oirakle haike. Seda pena tabiba 1 year diploma course khagi amakhat khagi tawjari khagi center na masisa khagi kanu amoina course to gi part amoina syllabus ki khagi paper number 8 ai ta field work sala kana seda khuna tambiba satra myam si kayam hirage du kayam sin dolab jano kayam khana jana sigi and field based kayam khagi kanu amakhat khuna tawjari Ahmedabad ke Sardar Patel Stadium da November gi tang kulum doi digi chatharakliba nifumanga suba Jawaharlal Nehru National Science Mathematics and Environmental Exhibition for Children da India ke state khudingmakta gi khangatlaba mahiroi amadi guide oina chatliba oja chamri rong gi manungda Manipur gi oina su mahiroi Nepal amadi oja taret na saruk yare Haujik Chathariba Manipur Sangai Festival Gamari Lainana Blood Donation Awareness Campaign Amaga Loinana Blood Donation Camp Ama Iboyama Sumangila Sanglen the Pangtokre Association of Voluntary Blood Donors Tobal Branch NSS Unit Modern College Manipur State Sumangila Council United Development Association Amadi Blood Bank and Transfusion Unit Jenims na Sinduna Pangtokibani Association ki Secretary Nabakumarna Thoromashi Pangtopagi Wafam Singh ISTV News the Thamlakli Timde give blood to our Shanghai, save Shanghai,
pride of our Manipur haiba theme masida akoi sinjabani ngasi akoi mi 50 around 50 rom akoi target tawjabani do asidi cross or posai haina akoi thajaba thamni makha ta na so akoi sangai festival asiga mari lainana sai khudingi lakadir sai khuding singda akoi gi jenims amasung akoi gi modern college imphal gi NSS unit 1 2 ga akoi makha ta na so sai khudingi mafam sida akoi sinjagani Lions Club Kanchipur gi President Laitan Them Siol na luchingduna ngase Khongman John Wan da leiba Dhananjoy Physically Handicapped Residential English School da chana thakna ba polam singyan thokre School ladubu chalai bada chobu thaudang loriba H Amuchau Sarmana Lions Club Kanchipur bu thagat pa phongdo rakhe Laitan Them Siol na Lions Club Kanchipur gi maikei de angamba mateng pangbani makha tanasu pangkhigani haike ngasi kachariba koina nomjaba khara yamba yamdaba koina khara pijariba si International Lions Club ki Reliving the Hunger hai team du ki makada pene sahi kudi ki pang ba yadraba pegi thudang amani haina khanjaraga pene mamangda pegi BB Paul mental development homna officer hai ani subo oina hadiki oina pegi Dhananjoy physically handicapped John 2 sida koina teacher bani asida yam da sida mayamna Haujik Chathariba Sangai Festival gi mapung oiba thoram pangthok liba Palace Compound leiba hapta kangjebungda miyoi kayana Sangai Festival yengba laknare numidangi matamdana hena festival asi yengba lakpagi migi masing yamle Security Force nasu festival asi gi manungda pamdaba thokdok thoktanaba akanba mongda checksin thorang lokhatle Festival asi gi saruk amu oina hapta kangjebungda ISTV network na pangthok liba Mid the Stars ki thoram ashi miyoi kyana khwaidagi pamna yengnaba thoram ama oire masibu yengba lakhiba miyoi singna penba amadi nungaiba ISTV News the Phongdorakle. Yam nungai mamang silame mamang ya hau bagino bitu silame yam nungai je nange school ka baga kot baga sangjat ngamjada ba yengwa yengdi yengjani ba ngamjada ba ta Kangde star kai myam u buje harau ju phawe nungai ju phawe hana swai ta tau da ni na yam nungai je ta am nungai yengbada akoina amukta ugena ngai jara mi kya su uba phanga yam nungai television da kai da akhoi gi star mayam amadi ure aduga live oina uba mayam da hek thamoi da pelhan bangam bado adugi keno duma nungai jaba duma uzai da Mahosagi Khalkaidan Loktak Pat Semgatpana Lamkoiba Singi Pukning Chingsinbada Hena Mating Oigan Haina Korean Ambassador to India Bong Kilson na ISTV News ka kanan unabada Phongdorakle Manipur Sangai Festival gi saruka moina festival asida saruk yaba lakiba Korean tara manga official mariga loinana numit humni gi khongchatta Imphal da lakiba team aduda saruk yarakiba Bong Kilson na makata na Phongdorakpada Manipur da lakpa matamda Korea ga sakmanaba ubashida masagi maramdamda chatpaga chap manai amadi nungaiba fawe Sangai Festival da mathang chahida Manipur ga manaba Korea ki culture tradition utnaba hotnagani Manipur University ki Department of Korean Language ta Korean Studies hapchinduna Manipuri singna pamba Korean language chokhatnaba hotnari Manipur lengang na makhatana execution amadi tourism ki sector da matpukning changduna India amadi Korea ga henna naknaba mari thamnanaba hotnagani haina makhatana phongdorakle When I arrived in Manipur, it was a completely different place, different atmosphere. I didn't feel any kind of pressure here, and the people are all very warm and very kind, and really that's a great experience. You should not destroy too much of the nature, or you should not build too much. I think if you can build good hotels and good facilities for tourism in this area, then you can go to the Loktak Lake, but don't change the nature, but make it more. I think you need some to improve some, and also you need to promote the original nature of this part of India, which is much different with other part of India. Temporary market set ki makha thangbada leriba firol yonpham dukan amada
Port Huran Lambani Haiba Mioi Ama, Kedogi Thomi Singna Faraga City Police Sinakre, Mioi Adudi Wahidur Rahman Lilong Chinkang Makadagini, Mahangna Jingagi Saruk Faktok Laga Huran Bachanglam Bani Hairi. Hauzeru with the Maruba Pau Amukahna. Indo-Myanmar Sangai Business Summit Pangtokre Actis Policy Manipur ne hena kana ba lahona ba honari haina Chief Minister N Biren Haikre. Drug ki case ka mari laina na Manipur da ahan boina mioi ama court na mara leire haina ngasi lauthokre. Amasong Churachandpur District Sasan Kaya Halam Krabamatung de Imphal ki kitna panung da su nganu humfurom halam badagi lamdamadung ki miyam ni painare. Ajifabu na ISTV na pijaba pau matanga shara lisinjare mideng tabiri basing bomoka na khurum jari.